Imphal East District Yaingangpokpi Police Station konba Sabungkhok Khunou Brick Field leiba Indian Army gi 20 jaramadi BSF na Meira Paibi phuthakhre Meira Paibi mangagi mathakta ashok-apan nangkhre phivam thina shokpa ani JNIMS laikannari Tawdosi gi matang da fresh na phangba paumagi matungina ngasi numit yungba matung pung 12 minute 30 tarakpa duaida maike adom gi Meira Paibi na Sabungkhok Khunou chekon da leiba 20 Jat Regiment ki personal sing mafam asi thadoklaga chatpikro haina irang hauki Maduda 20 Jat ki CO masambak laktuna Meira Paibi ga wari sanaki wari sanaba aduda mafam asida kuki singna nongmai kafaloi haina kyarak hanna armina thazaba piduna laki adubu madugi tayo nabada kuki singna nongma kangdana nongmai kapsilakli Kuki singna nongmai kapsilakbadana security force singna yengduna lay aduga maiteina isanga thokjanaba khudhek haluragana armina maitei khulsing poisinduna combing operation hekta sathai oiragli ba phivam asina mafam asida 20 Jat Regiment leirabasu leitrabasu chapmanare aduna mafam asida army personnel sing leibiranu haina Meira Paibi singi maikeidagi 20 Jat ki CO masada thamki adubu army gi maikeidagi mafam asi thadoktuna chatpagi order leite haiduna yakide Nakal animakta matam sangna yanabagi phivam ama lakpadagi Yaingangpokpi Police Station gi osina luchingba team amasu mafam aduda sangsilaktuna warisinama purakna bokonaki adubu miyamna hairiba wafam adu armina taraktabadagi nakal animakta mungnaba thoki hairi Numit yung bumatong pung 3 taramday aduwaida ungkanabagi phivam ama laktuna 20 Jat ki personal singna manang nakpada leiramba Meira Paibi singda phubo chaiba haurakpadagi irang adu kansilaki Army personnel singna phubada Meira Paibi mangagi mathakta ashok-apan nangki Bakoi sing adugi marakta armina check na thomlakpada panbadagi phivam thina soktuna Meira Paibi ani JNIMS hospital da pukatuna laikannaki hairi Bakoi sing adudi sana sabidagi laisram mema mapuroiba elbashan amadi sabungkhok dagi moirangthem ravita mapuroiba m sanjit kawi atopa minor injury oina sokpa sing aduna Yaingangpokpi PHC da medical treatment piraba tungda discharge thokre hairi Tawdo aduga mari leinana lamlai kendra volunteer force ki commander in chief yumkhaibam boshan na hai ngasi 20 Jat amadi BSF personnel singna kulai su paidaba Meira Paibi nupi singda sathakiba ahenba thawong adu akanba mongda condemn tawi central force na maitei da satharakliba thawong asi yaningdaba phongtokpaga loinana hayeng asi lamlai AC puna sintha leptuna student protest amadi kongjang changsingani masida lamdam asida leiriba CSO Meira lup singnasu lamlai da lakbiduna central force sing lauthoktriba fawba kongjang changsinminasi haina mahangna phongdoki aduga atopa Manipuri leiriba civil society sing amade Manipuri leiriba ima ben sing mafam dagi jo lakpiraga lamlai kendra gi hojik tawriba sipai lokthokpagi wafam masida mateng pangbiyo haidana lamlai kendra village volunteer gi force ki site gi thamjari adu yamna maru ena lamlai kendra gi da leiriba office tagi kari dagi loina bak hayeng simadi sintha lepaga aikoi hojik Sabungkhok Khunou gi chekon da leiriba sipai je lokthoktri baw aikoi makha tana agitation changchen gini aduga masida makha tarakpa ngasi soiba palliba aikoi ima ben jingje Manipur sarkarna masigi daito oigadabani Manipur sarkarna sigi soiba kholiba mayamse mokhona layengadabani leiriba Meira Paibi dudaida check na thomjin bibasa yamna ningba kainingai ni leingak se leitrabaga chapman hanbasidi aikoi nungaite hospital chala yengjan jarure Meira Paibi ma yam critical oina lehori hojik PHC dagi refer Meira Paibi ani refer togre JNIMS ta sigumba phivam ama leingakna democracy satpa miyamna khanjaba leingak amana miyamda onjalaga sigumba tamthiba chairak pibi base aigi maikai tasengna yaningde adagi khunchidagi changaga sujan onjaramba simi mayam su thubam no bang khangdana mang taktana leiribase thabak sujarage tha tare nipan se suba phangaktrabanina suba yanabagi damakta khuise thorang lokhajadana kaidosige na ngai marak sida Central Forces sing lehen base mayam gi oina da natana leibak sige khallaga ai pamjade yaraga di state force oina thamaga aikhui se thabak subasi hauraga leita lairagi mai khu mairakta leiri bai khoi praja Sabungkhok Khunou dagi Yaingangpokpi area sina koliba lamlai kendra sina koliba praja mayam se amuk tang du leita na thabak suhan bangam han biyu